Jiribam district ki Borobreka subdivision gi manung sanba Jakuradhor dagi angang ahum amasung nupi ahum puna mioi taruk ku ke militant singna pharaga tamthina hat khibda chenaba mioi sing hak pachirak pigadabani haina uripok apun balup amadi uripok nupi apun balup na chathariba khuthang Chara Henbagi Khongjang ngasiga thana numit kun gohum doni Sukhre Khongjang ngasiga mari leinana ngasi paumi singda wa ngangladuna uripok apun balup ki general secretary samom drubana phongdoraktabada ngasi phawba lepalaitana changsilakliba khuthang Chara Henbagi Khongjang ngasi jiribam gi Jakuradhor dagi pharaga tamthina hatkiba mioi tarukki achumba wayel phangalu haina taksinba asini pikliba angang yaune mioi taruk hatpada chenaba mioi sing amadi lup sing khudakta terrorist ni haina center amadi Manipur leingakna lauthokadabani haiki samom dhrubana makha taraduna ngasi phawba changsilakliba Khongjang asiga mari leinana mihat pasing hak pacharak piu haina paliba Manipur leingak asida haikiba laikre adum oinamak leingakki maikeidagi positive over response amata hojuk phawba phangdri maram aduna khuthang Chara Henbagi Khongjang asi lepalaitana sanction khigani haiki Nasi akoina sangsilliba Khongjang asi tasengna hairagadi tamna laibakiba thodok jiribamda tokiba thodok tuda akoigi hanipan khata ngairiba angang yauna chei ahum khata suriba angang chei nipan mapun mukta suriba angang amadi chei humpugi matakta leijaraba masu masagi meng makhada leige khaliba ima ama yauna ningol ani yauna matamduda mioi tarukpu hostage oina phagraba matungda yamna tamthiba mongda mioi binei olaba matungda makoibu halakpaduna maram oraga any community su oisunu amasu oisunu dupi angang de khut thaba haiba potse masi yaningde haibagi kolauga loinana masiga mari leinana aikoi uribo apun bulupna ngasiga thana numit kunga gumdoini changsil iba khuthang Chara Henbagi Khongjang asiga mari leinana aikoi Manipur government amadi India government gi homda koina haijari basi hariba maral leiba singdom akpa serak pibiu maral gi matungina hariba thodok tu da chenariba aduma kuki organization sing adugumba akoigi lautunabda chenaba punamuku terrorist ne lautopiyo haiba Khongjang si akoi sanction jabani government gi side gi akoi positive response akoi ujadri maram aduna sanction liba Khongjang si akoi makha tana sanction jegini